mayamnasu tabiramlagani US ki President Donald Trump na Greenland asi loksangani attack tawgani kaina haibagi news aduga Europe ki countries like France, Germany, Sweden, Denmark na chingba leibak sing nasu US ki mayokta makoi ki lanmi sing Greenland da thadana military exercise Operation Arctic Endurance tawkhibagi pausu taramlani na khali aduna akhoi ngasigi episode asida US na Greenland pamliba sigi maram si karino haibadugi matang du yengsi Trump na di Canada Greenland Venezuela fawba America gi territory ni haidana madu utpa US ki map fawba share tawkhiba laikre Greenland gi mingse ek palakpada mayam gi wakalda Trump hana uramgani adubu Greenland gi case asida Trump important oiriba sigum China so masida important factor am oiri masigi matang sina kon laksage ahanbada America gi hana yengse masigi first region ahanba maram si Greenland gi geographical location asini Greenland hariba lebak si maming green oijabagi wadani ice na puku kuplaga leiba yamna ingma mafamni masida shupnagi mioi lising yankai manga dagina yankai taret lom tambak khundaduna leiri loinana Greenland asi makoi masagi government system haidi makoi own parliament leijai maduna lebak asi chalai adubu lebak asi gi atai like foreign policy diplomacy military or security na chingba pumba sidi Denmark na handle tawi matam kaya gi mamangdagi mapam asi Denmark kingdom gi part ama oiduna lagli adubu World War II gi matamda Denmark pu Nazi Germany na occupy tawki matamduda Greenland bu kannaba America na makoi gi lanmi sing Greenland da thaki aduna tungda masigi tawimal khangba utpoina America amadi Russia gi Cold War gi matamda Denmark na US da Greenland da military base sabage yaba peki adubu US ki haunabi phamba chalaga hippa chanbi mafamduda air base tigi horaga space base fawa sagatki aduna makoina khalisi masi mogi part oigani sini matam sangnadagi US Greenland bu pamduna laki madugi kudam haibabu 1946 ta $100 million piraga mafam sibu lainabona ki adubu madu Greenland na yakide sina history oikre hauze mo present laksi Denmark NATO de yawa country ni aduna makoi US ke laini haujikta naunamuk Trump na Greenland gi maming asi yamna palakli basigi maram karigino haibadu muyengsi aikoi gi wall asi flat natte globe oina leibani US amadi Russia gi shortest part khwaidigi tenba distance asi North Pole fawra chali masibu Great Circle route hairga khangni aduna plane ayamba America dagi Europe amadi Asia tamna chatpada Greenland gi mathaktani pairibasi siga chap manana missile su chap manaba curve follow tawi aduna Greenland masigi sky highway asigi mayaidani leiribasi aduna karigumba Russia dagi missile ama America tamna kablakpa matamda Greenland asi ahan mafam first place oigadoribani madu uba masina America da extra minute khara fangadoribani react tawbagi matam aduna nuclear war dadi few minute khara fangma haibasi yamna maru oiribani survival natragana extinction man decide tawgadoribani sinamu defense ki oikre aduna mayamna mukhalamba yai Greenland asi yamna maru oiragadi masida US na huge military deploy taramgani haina adu madusu lali tasengbadi US na mafam sidagi makoigi military presence hokiba chahi decade khara dagi tapna hantharagli hanabadi yamna leramba jani matamgi matongina US na mafam sidagi more than 30 military site close taw khre kudamoina World War II matamgi all airfield mamingna blue bases 1950s ta close tawki Santrom air base 1992 da close tawki haujikti masi civilian airport khakta oina sinari DYE radar station masisu 1990s waida shutdown tawki loinana makoigi ice makada sembadugumba secret underground base camp century su 1967 da abandon tawki thadokuna chatki masigi maramna ice move tawba horokpadagi ni hairi even makoigi famous space base Pitufik space base ta leiba crew gi masing su hanthakre hari adubu safety gi namakta oiragadi America Greenland bu occupy tawba loksan bagi darkar kari su tade maramdi NATO alliance ki kuthangda makoina mafam sida yam laina access tawbi ai adu oiragadi problem si kari haibisini madudi mafam sida changes ani lagli ahanbada climate change na maram oiraga mafam sigi ice melt tawba horokpa sogdorokpa Arctic region gi ice asi tapna melt tawragli hauji masina anauba oil amadi gas ki area sing hangdorokpa new sea pathway malem gi anauba ship ki lambi thorokpa sini chahi lising kaya dagi block tawroga laklaba lambi sing hangdorokpa masina maram oiraga Russia China amadi Northern Europe ta achauba khudong chawa lakadari aduga Greenland sina haiba
future maritime traffic asigi mayai jabuktani leiribasi anisuba maram asina resources Greenland gi ice makha asida rare earth material marang kaina fangi hari mamal yamna tangba metals and strategic materials madu chips battery amadi weapons sing sabada yamna darkar oiba metal kaya ice melt torokpa asina laina phangba yarakpa aduna Greenland asi hojikti ice khakta wairaktaba future treasure and Arctic trade ki future control point amasu wairakadori aduna Trumpna anyhow taroga leiba asi occupy tawba natragana leibagi wapam yam toina palakli even Greenland da leiriba mi singda makoina US ta punsilagadi mu emada per person da 10,000 to 100,000 US dollar fawba pigani haina Trumpna offer pibagi pausu leiribani masi anoba sunate US ki mamangda palamba president kaya amasu Greenland bu leinanabagi tawrang hanjin tawkiba laikhrabani karigumba Trumpna magi idea si yamna aggressive oina push torokpa taragadi Denmark su tuminnadi leiroi soidna sarokani aduna NATO gi unity asi machet taba horposu yari masina NATO manungda thajaba walakpa Europe ta akiba mi paiba phorokpa yari thaina ngalingai matam akan balebak singa launing balebak singbu lokshin bagi type ta aduga ain horokpada panjakiba Greenland gi matang asi Trump khaknatana China gi so achow factor yauri haibagi matang sina China Greenland da miyeng sangba horakiba si ahan bada 2018 swaidagi ni haibai haiba chai sida Greenland da airport ahum sanabagi damakta international bidding tawki masida China na chauba senpham thadaduna bid tawrami loina namakoina almost contract adu fangadarabani adubu US ki Department of Defense na kalami China na makhoiga yamna naknana airport na chingba infrastructure sing develop tarokpa Chinese influence hingalakpa haibasi future da makhoida kai boirakpa yai haina aduna US na Denmark pu marakta puraktuna China dagi hena chawna bid tawduna makhoibu maiti pirami ani sobada Greenland mineral rich region ni haibasidi mayam loina khangnare mafam sida uranium gi mine ama leiri kwana field haidana madugi mining rights na ETM koba Australian company amana pairami aduga hariba Australian company asigi major stakeholder asinamu Chinese company amana oirami mamingna Sengi Resource korami aduna Sengi Resource ta right lerami kwana field hariba mine asigi puthorokpa uranium pumbagi processing asi makoina tawbagi aduna uranium gumba yamna maru oiba posak ama China na pura control tawkiba haibasi US na kaisu tumina leiroi aduna 2021 da Greenland government gi law ama pass tawduna uranium mining Greenland da thingjanki adugi matam kharagi matung Greenland government gi through the matamdugi US president Joe Biden gi administration da haiba Chinese company adubu mafamduda operate tawbudasu thingjanki masigi matang da Chinese company aduna international court ta pukhalaktuna Greenland gi mathakta 11.5 billion dollars ki lawsuit file tawraki panbe abadi Greenland gi economy asi 3.5 billion dollar ni aduga file tawrakli ba senfam asina madugi 3 to 4 times ni helibasi case asi hojik pawba chathari hari ahum subadana 2025 loiselak paswaida China na gallium amadi germanium hariba metal asi export tawbadagi completely ban tawki hariba metal asi yaudradagi Nvidia gi chips US ki fighter aircraft sing asi sabada yaroidoribani aduga hariba metal asigi 98% processing asina China khakta tawi asumna America China da depend tawi adu matam kargi mamangda masi khangmam ki hariba metal asi southern Greenland da yamarang kaina leire haibasi aduna China da makhoi gi dependency hantanabagi damakta America na hariba metal asi pamli aduna makhoi Greenland asi pamli bani Marisuba maruoiba maramana China dagi Europe fawgi shipping route haujiki oina Chinese shipping asi Europe chatpa matamda Suez Canal gi route asi sinari masida 40 days from changi aduga global warming na maram oiraga ice melt tarokpa saudorokpa sina Greenland fawga anover route ama haujik develop tarogli masibu polar silk route haiga khangnai karigumba hariba lambi asi sijanaba taragadi Shanghai dagi Europe asi subnagi 18 days khaktada yawangam mi hairi adubu hariba route asi China na Greenland makhoigi control da leiraba kanda khaktani maning makha tamna sijanaba yagadoribasi aduna Greenland asi subnagi ice khaktana tree masi future resources future trade routes future wars future power oigadori Arctic region asi anowo walgi center ama oirakadori aduga Greenland sinamu masigi friend door oiri aduna hojik tawriba Greenland gi fight asi tasengna hairabada lakadaba chahi yankai romgi global control tawnabagi fight ni aduna masida America Russia Europe China hariba lebak khuding asina makoi gi control mafam sida pamlibani
ꯋꯥꯐꯝ ꯈꯔ ꯑꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ